Nupi amada Kihan Khanghanbagi maralda senior journalist Yambem Laba amadi mahaka loinaba miyoi ama police na fare. Miyamna sakhangnaraba veteran journalist ama oibata natana Good Governance Party ZZP gi president oiriba Yambem Laba mahaka loinaba atopa miyoi amaga loinana ngarang numidang Imphal West District Police ki team amana Uripok Yambem laikai da leiba mahaki mayumdagi Fakhre hairi. Yambem Labaga loinana faminakiba miyoi aduna Sagolban Tera amudon akham laikai dagi Kuraizam Danabir Elias Tony Kawi hairi. Police dagi fangba paugi matung inadi Yambem Laba amadi mahaka loinaba miyoi singna Nupi amada Kihan Khanghanbagi matangda Nupi aduna Imphal Police da wakatpadagi Imphal Police na makoi anibu wahang pahong taunaba lokatpani hairi. Pau asina makha taribadi Yambem Laba amadi mahaka loinariba Kuraizam Danabir na lupa lakh 13 tonabagi wahauda Nupi adu kaukhatlaga aki akhang pibata natana Yambem Labagi khwangda yepa nongmay adu Kuraizam Danabir na lauthoklaga Nupi adugi makokta namduna threaten tawbagi maralda ngarang Nupi aduna Imphal Police ta wakatlakpadagi police na case ama laukhatpaga loinana ngarang numidang Yambem Laba amasung Kuraizam Danabir bu fabani. Makoy ani criminal intimidation, attempt to murder with criminal conspiracy, outraising the modesty of women amadi arms eki tongan ba section singi makada fakhibani haina police ki pau asina makha tari. Makoy ani duty magistrate ngasi puthokre adubu makoy ani numit kayani remand laukrabagi haiba adudi chapchana khangba ngamdri hairi.